MSTV mieng tabiriba singbu nomaitham kajalna khurumjari. Hauzik nunthagi oiba pau pizari. State asina ngasi Jananeta Hizam Irawat Day 2023 thauram ngasi Lila Singh Khongnangkhong thangwai banda leiba Irawat Square da leiriba luchingba segi murti da leisu katuna pangthokre. Ngasi observation function adu Chief Minister N Birena luchingduna luchingba segi murti da leisu katuna haudoki. Ngasi thauram adu da Transport Minister Kasim Basum, Advocate General Lenin Hizam, MLA Phungya Laisingo Kaising, Chairman Loktak Development Authority, Moirangthem Anis Kumar, Chief Secretary Dr. Binit Joshi, Advisor Security, Kuldeep Singh, Director General of Police Rajiv Singh Amadi, Government Officials Singh Saruk Yaki. Jananeta Irawat Ningsing Lukaksing na Sinduna Lamyanba Hizam Irawat ki chama kuntailak suba mapok numit thauram ngasi Irawat Park Kaksing Kaithal da pangthokre. Park asida leiba Lamyanba Irawat ki mitam dasu leisu katpa mahaki punsi amadi fidam gi matangda akhang ahai singna warwol amadi mahapus saithaba saireng pathokpana maru oiba thauram aduda P Samphal President Library and Information Center and Sanatomba President Kaksing Bazar Business Welfare Association KBBWA amasung Jananeta Irawat Ningsing Luk Kaksingi President Sujit Khetri Mayumna thauram mapusing oina saruk yaki. Manipur amadi mapan Manipur gi tongan-tongan ba mafam singda pangthokpagum ngasi Jananeta Hizam Irawat ki changma kuntarerak subak mapor kumon thauram Jiribam District ki Irawat Complex da Jananeta Irawat Memorial Trust dimetna sinduna chamna pangthokre. Ngasi gi thauram asida Maira Paibi CSO Singh Satra Singh Arambai Tengkol amadi Jiribam gi miyamna haikal lekat tamduna chamna thauram pangthokhi. Jananeta Hizam Irawat ki mapor kumon thauram ga mari leinana Jananeta Hizam Irawat Memorial Trust Jimet ki Vice President K Khumanjong na haikibada ngasi Jimet na sinduna Jananeta Hizam Irawat ki chama kuntarerak subak mapor kumon thauram asi leisu katuna chamna thauram asi pangthokpani. Nimidangi matamda na miyamna maira katuna pangthokani haina phongdokhi. Jananeta Hizam Irawat ki mapok kumon thauram ga mari leinana Jananeta Hizam Irawat Memorial Trust Jimet ki Finance Secretary Tongbram Sanjit na hai Jananeta Hizam Irawat Memorial Trust Jimet na sinduna ngasi Jiribam gi Bawapurada leiba Irawat Complex da Jananeta Hizam Irawat ki chama kuntarerak suba mapok kumon thauram pangthokre. Chahi khudingi thauram asi yam chawna pangthoksabani adubu handak thoiba lebaki irang asina maram oiraga chamna hailei katuna thauram pangthoksabani loinana Jiribam gi praja miyamna nimidang waramda laktuna maira kapiu haina Jananeta Hizam Irawat Memorial Trust Jimet ki makaidagi mahakna phongdokhi. Ngasi ing kumja lising aniga subna bulumdoi thangja numit September ke tang kunsa Jananeta Hizam Irawat ki samag kunterek suba mapok kulong kumon akoi ki Jiribam gi Jimet Jananeta Hizam Irawat Memorial Trust sinjan anjabani adubu sahi khuding gi di akoi se program se krasaw tawjabani adubu handak ki sidi leba ki irang sigam maram muiduna adum hakat langkat mayam jiri gi praja akoi gi Maira Paibi Satra Sangstan mayam pulak tawraga oina tang tawdare. Ngasi Manipur gi tongan-tongan ba mafam sing amadi Manipur gi mapan maitai taba mafam sing da Jananeta Hizam Irawat ki mapok kumon palan tawnari. Mapok kumon palan asigi saruk ama oina ngasi Sena Athletes Organization Sau Kaksing Wari na sinduna club asina Konbe area da lamtu sit sengba gi thauram ama pangthokre. Lamtu sit sengba aduda laikai asigi yumthong khudingi mioi ayamba na saruk yaki. Chief Minister N Birena ngasi relief camp singda leiriba labor card holder singi angang singi mahima sing tamnana bagi special scheme for education of children of labor card holder staying at relief camp ki makhada sengi mateng singyen thokre. Thauram adu Manipur Building and Other Construction Workers Welfare Board na sinduna Chief Minister gi Secretariat ta pangthokibani. Thauram ga mari leinana Chief Minister na haikibada hauzik state asida thokliba thodok asi state
asigi apuinbagi saktambu thugaiba pamba kangbuna insillaga thokhanbani thodoseng asina aikhoi khudingmakpu awaba kaya mayokna halabasu aikhoi khudingmak amata oina laiminari haiki Chief Minister na Chief Minister na makha taraduna thokliba irang asina maram oiraga mayum makai thadoktuna lanjanatuna lairiba singi leinanaba state asigi tonga ba mafam singda semgatliba prefabricated housing loislakpagi stage ta leire kana gumba irang manungda mayum makai mai thaduna mang tahankhidaba mioi singdi makhoi gi hanagi mayum makai singda amu hanna lehenba hokre aduga mayum makai maina thadoktuna amang ata thuankraba singidi lengakna nauna mayum makai sabinaba thawrang tawri haiki Thauram aduda relief camp ta leriba labor card holder singi macha masu sing mahi masing tamhannabagi khajitang oirabasu mateng oinanaba lupa lising manga yenthoktu Chief Minister na haikibada lengakna relief camp ta changjafam loduna leriba mioi singda selgi mateng oina lupa lising amawamge senfam ahanba phase gi oina yenthokre anisuba phase gi oina su yentoklagani haiki tongan ba relief camp singda leriba inmates sing puning sontadanabagi wafam fondok aduna lengak asina khudingmakpu masa gi hanagi mafamda amuk hanna khunda leita hannaba paikhatpa yaba thabak thawram sing paikhatli loinana darkar oiba mateng khuding pigani haiki darapangandanaga karibo makalamatagi egogi isilina indigenous peoples in the mihanipun miyot mini thokung andanaga nokoi mayam sangana yanam madabani nakoi mayam sangana thamam madabani kalam madabani madugi namakani noina ngasi koina wami neriba mayam se adle mayam puno ko yamona kurumjari awada pa laiba khotpa kadama deputy commissioner sing adoga government ge officials inda relief the lebiriba camp the lebiriba displaced the kangu sing koi kanna hoji nuti gi yum hongjin me yabna karai gano hongjin me yabna karai gano anu wo saga da karai gano hame sing me kanna dawa kan atu gum kan me mayam moina amuhna settle tawna ba ana ge pun da hanjin da le koi kan hone jari Peace Committee Kaksing ge Vice Chairman ge thodang lauriba Kaksing Pajilekai Lesang Parengdal leiba Waini Lesundra amasung imung manungna laiwai khraba hallaman amadi Manipur gi ngamkhai amadi apunbagi saktam ngagnanabagi damak thawai kai khraba athabo singi mafamda langban chara tambagi thawram pangthokre Kaksing sumang lekai da leiba Kalar Ashramda hangdok relief camp da pangthokhiba thawram adudani Lesundra na hai laiwai khraba ipaipu singbu ningsing dunal leheuriba macha masu oiba singna chahi amagi langban thada langban chara tambagi thawram sing pangthoknari aikhoi gi ipaipu sing amasung Manipur gi apunbagi saktam ngagnanaba hotnabada thawai kalkraba athawa sing adugi mafamda langban chara tambaga loinana lanjalaktuna changjafam loduna leiriba ichil inaw singa punna chaklen amasu chaminabani phongdorakhi Kuki amadi maitai ani gi marakta thokliba irang asige waroi silfawba laktringaida kuki khutlai paiba singna naga furup ki mioi amada nomai kablakpagi mathakta naga furup na mapung oina khundaba kangla tombi dasu kuki khutlai paiba singna nomai kapsalakpagi kuki amadi naga gi marakta nauna ungkhatnabagi thodok ama lakpa haure hiramasigi matangda image tv na phangba pawda ngarang nunthal Kangpokpi Bazar manakta naga furup ki mioi ani na tonglakpa gari amaga kuki khutlai paiba singna tonglakpa gari amaga gari thainabada khara khetnakhi maduda maikai ani na wari sanabada saunarappadagi kuki khutlai paiba amana naga macha amada nongmai puthoktu na kapnaba hotnabada naga macha aduna nongmai adu makhada inthokpada nongmai adu makhong manakta oina kapkhibadagi asok apandi yaukhide thodok aduna maram oiraga kuki amadi naga ani gi marakta ungkhatnaraktuna Senapati area da ngarangdagi hoduna kuki sing sanglakpa yaroi haiduna athingba thamki Thodok asigi matangda kuki CSO singna naga CSO singda wari sanaduna waroi sin puroknaba kanna haijarakhi adubo hauzik fawbagi oinadi wari sanaba leitri asumna thodok aduna maram oiraga furup anigi marakta ungkhatnaduna leiringaida ngarang numidang pung 9 khara helakpadasu naga furup na mapung oina khundaba Imphal West District ki Sekmai PS ki manung sanba Kangla Tombida kuki khutlai paiba singna nongmai round kaya kablakhibani hairi nongmai adu Kangla Tombi gi akoibada leiba Khenjang amadi Gamphify village romdagi kablakhibani hairi kuki khutlai paiba singna nongmai kablakpa aduda naga furup ki khunja singi maikaidagi su makhoi gi leijaba nongmai sing puthoktuna kuki khutlai paiba singna kablakliba maikairu adomda
कापदगी कुकी सिंगना नोंमै कापलकपा अदु लेपखि अमरोमदा कुकी खुलाई पाइबा सिंगना नोंमै कापलकपगी पाउ अदु हेक ताबगा सेकमाई पुलिस स्टेशन गी ओसिना लुचिंगबा इम्फाल वेस्ट पुलिस की टीम सिंग लाक्तुना मखा ताना पामदबा थौदोक सिंग थोक्तनबा सेक्शन थौरांग लखखि हाइरि Mahiroi Hanmanjit Amadi Linthongambi Mihat Yaningde, Amadi Mihat Asida Chenaba, Mio Sing Paduna, Chirapiu Haiduna, Kaksing District, Irengbanda Labor, Iruming Togila called Miamna, Kongzang Sanction Crave. Kongzang Adu People's Protection Force, Irengban Amadi Masigi Women Wing Sinduna Pangtokivani. Wakat mi from Aduda Mahiroi Hat Yaningde, Mihat Sing Atuba the Putokuna Chirapiu. Saidangwa Kuki Sing Manipur Dagi Taktu, Manipur Saktam Kaiba Yaroi, Manipur the NRC Satna Halu Amadi, Security Force na Mahiroi Sing Ot Neighbor Yaning de Haiba Plekat Kaya Paiba Gimatakta, Kolau Kaya Sulauki. Nasi Kongzang Adugi Matangda, People's Protection Force, Ireng Bangi Women Wingi member Amana. Chahi na riba Mahiroi Anigi Mihan Asigi Matangda, Lenga Asina Lakot Liba Tabak Sing Asi, Miam na Piningai Oide. Madam Asidagi Manipur Gitampaki Lamda, Miam na Lengaki Mayokta Akanba Kongzang Kaya, Sangsilapani. Madam Asina Manipur Butangdu Laitaba, Fibam Amadat, Tamnaba Lenga Asinang Mating Lena Tabak to Widuna Kutlai Paiba, Cookie Sing Marufang na Mahan Bio, Luyan na Misi Asida Chenari but Mio Sing Lengak na Atubada. Fadu na Chairak Pidra Badi akan Kongzang Kaya Sangsin na Basemba Saba Lori Haiki. Chahi na riba Mahiroi Hizam Nintoingambi Amadi Fizam Hemanjit Anibu Kuki Militan Sing na Mihati na Hakiba Tawong Yaning De Mihapa Sing Atuba Matam da Chairak Piyo MLA Minister Sing Delhi da Chatlu Hai na Maibam Chingmang da Laiba Masing Yamnaba Mayra Paibi Sing na Maibam Chingmangi Tidim Lambi da Toktu na Ngarang Numidang Kutat Mayra Pairaga Kongzang Sangsin Kray Mayra Paibi Nupi Amana Fongdorakpada MLA Minister Sing na Ngasimang Delhi da Chakadabani Karigumba Chapida Bataragadi Makal Makakayagi Kongzang Sangsin Lagani Aduga Icha Anibo Mifata Sing na Mihati na Matuk Kaklaga Haki ba ase Chief Minister N. Biryanggi Lengak na Matiksa da Bagini. Paliba Lengang Asigi Mapimapa Oriba Sing na Waroi Sing Purakpa Ngamdavadagi Youth of Manipur gi Cha Sing na Delhi da Chatliba Sida Mama Sing na Pampomting na Lepli. Manipur Butugay na Basilakpa Tawong da MLA Minister Sing Asina Tumina Lairiba Karigino Youth of Manipur na Sangsilakpa Kongzang Kuding Magta Mama Sing na support Tawgani Haiki. Koina Ngasigi protest ase akoigi Manipur ima leibak se mina lau hidore kuki na lau hidore haibagi koi protest tok jabani aduga akoigi haurei ba isa sing mama akoi dige ayab lauraga Delhi da leiba ngakpi ba sason paibi ba khoiding mangsina ngak pangam dabdagi angang oira ba satra singina salaga jut singina salaga Delhi da Modi ji unagani hena sapi hiba isa sing do ngasi MLA Mantri Singina Delhi da akoi nathai raga leiraga khara amana Manipur da laibiri ba Mantri MLA singse Congress ke waigara BJP ke waigara vote kari ba MLA Mantri Mandon Singina sapi raga hayang gipung mari bogi manungda sapi ga tabane karigumba sapi da batar gadi akoi makhan makha kaya ki khongthang sathara kani Satra Harpa Yaningde, Satra gi Punse Kalu, Manipur gi Saktam Kaiba Yaroi, MLA Minister Sing Delhi da Chatlu Haiba Kholausu Lauki. Nakal Amarom da Su Bisnupur Akoiba Apunba Loop, Bal Amadi Mayra Paibi Sing na Kusam na Duna, Bisnupur Bazagi Tidim Lambi da Toktuna, Ngarang Numidang Ating Bada Ima Sing na Kutta Mayra Pairaga Human Sense Sem Duna, Mahiroi Harpa Yaningde, Mahiroi Harpa Saidak Piga Devani, Irang Asige Waroi Simpura O, Long Lip Manipur Haiba Kholau Lauduna Wakal Kongzang Satakre. Kongzang Loi Amana Fongdoki Bada, Mahiroi Ani Kukim Leten Sing na Tamtina Ot Neraba Matung, Harpada Chenariba Mioi Sing, Miyang Mangda Putotuna Pasi Tauduna Hakadavani. Amadi Chief Minister Yauna MLA Minister Kudimak Ngasimang Delhi da Chatuna, Manipur da Hauzik Totliba Irang Asigi, Waroi Sing Purakadavani, Karigumba Waroi Sing Purakpak Ngamloidaba Oiragadi Kudakta resign Tobiro, Miyam Lalengak Sarage Haiki. Sing na atokmatic minung silay na brutally killed daw iba ako'y mama oibi tayana strongly condemned daw aduna mahiroi ani asi hat pada siya ba adu gumba galprit kaya do hatta na puthok piraga thidok na government na thidok pi na puthok piraga miyam praja gi mamang da puthok piraga makoy bo phasi daw na hat ka daw bane
Hauze China ge Hangzhou da pangthokliba Asian Games 2023 gi mixed doubles tennis event ta India gi Rohan Bopana amasung Rutuja Bosle na Taipei gi Sung Hao Hang amasung Insau Liang ge pair bu ani taruk ahum tara mari da maithiba piduna goal phangba ngamkhre. Matang asida nungthil gi pau pizaba loisinjare image tv mi eng tabiri basingbu amuka hanna khurumjari.